PAMBEI na LUCHINGBA UNLF ki LUCHINGBA YAONA MEEOI ahum NIA na Fajinkhiba Asi Manipur ki Chief Minister Masha na Khanghoude Hairiba Asi Laibak THIBANI Fajinkhiba MEEOI ahum condition AMATTA YAODANA THADORAKKADABANI HAINA NINGTHOUKHONG Protection Committee ki Women Wing ki President TOMBISANA na PHONGDORAKLI ngasi NINGTHOUKHONG da Laibak Committee asi ki office da pangthokpa pau gi mifam amada wafam asi phongdokladuna mahangna hai Government of India amasung Government of Manipur ka peace talk tawduna leiriba luk asina Manipur ki apunba saktam kannaba khotnabada achauba thodang lawribani NIA na Manipur da laklaga makhoibu phakhiba haibase Manipur miyam amasung Manipur lengakpu thawoidabani asigumba thawong ase Manipur ki Chief Minister na karigi thingba ngamdribano makhoibu thadoraktriba fawba folk na changsilakpa khongjang khudingmakta committee asina mapung fana saruk yagani hainasu bahana makha takhe Manipur Sarkar asigi lairiba akoi sarkar ama oina akoi punamag asibu yamna India government thawoi wawoidana akoi gi sarkar asidi chief minister amade lairiba lengakpa mayam asina aigi icha isu aigi mi phagre aduga phariba mi sisu akoi gi ngasigi lanpham asida chapchana protect tawriba akoi Manipur kanana ba thoklakliba lan mi ama phagiba matamda kanana kari pharige na gorong utana otlaga akoi gi longna lairamba una uppaga thibagi tanja adu oirabaneba adubu ngasi phawbade koi thina bonari thadorana bonari hairaga chief minister na haibira pase akoi pende athubada mahaki makuta leiba ngaktani para tawdo ko lokthoroktana akoi gi NIA na Allahabad ta na pugadab nateba Manipur gi manung da thamgadabni Manipur machabu Manipur gi manung da thokpa thawdokti Manipur da loisinpham thueba masigi responsibility puna makse akoi gi state government na loina pugadabneba